Myanmar the anti-coup protest manung the yamdrabada mioi ani police na nongwaina kapada sikre. Nongmaijing numita Myanmar gi khwaidagi chawba city da protest manung da security force singna nongwaina kapada yamdrabada mioi ani sikre. Mamang thada military na namduna government paisin khraba matung da security force singna haiba indaba sing namthanaba hingsa gi thong sing chathaba leptri. Victim sing adugi manungda ama makokta kapki amasung atopa duna mabukta panki haina Yangon gi lying Thariar township ta sanchin ba Khongjang-sing adugi Paobilai local media na hairi social media ta thagalakpa video singda tupi amasung gas marks upa khara yauna mioi mayam lambi da nongoi makhol marakta sian bagi saktam ukhi Khongjang-changshin basing na yamna thuna fire extinguisher sing kapki Myanmar gi mafam kya da fire extinguisher sing sijinabasi hojik common oire Tear gas ki mayai chamhanna ba masung police na Khongjang-changshin ba mioi sing tanaba natraga nongmai na kapada awaba oihanna ba vapor screen thoganna ba extinguisher sing sijinari asengba nongmi maru amasung rubber bullet kapada gi mi shokpa gi report mayam amasulai lambi thingduna leiramba pochai sing security force sing na mai thabada gi maikhu na pukmu mu na kaba uki thangji numita lotuna leiba Myanmar government ki civilian leader sing na February amada namduna government paisin khiba military government muthatnaba houba ihouda sawatkani haina wasaki Myanmar gi lawthokhraba lawmaker singna acting vice president hapkhraba amasung lawthokhraba leader Aung San Suu Kyi gi political party gi member Mahan Yin Khain Than na military ku matung ahan mo oina thangjinumita miyamda wangangki Masi leibak sigi khwaidigi mamba amasung numit thoktaba numit ni haina mahakna shadow government ki website amasung social media da thagalakpa video amada haiki Sahi kya subnam lainga ki makhal kya gi subnang gi awaba khangduna laklaba isilinau pumbana taseng na pamliba federal democracy ama semnaba revolution asi aikhoina punna hona minaba gi tanja amani haina mahakna haiki aikhoina maram chadana military amada kaidongai da sangjaroi aikhoi gi amata oiba pangal ga loina na aikhoina aikhoi gi tungi lambi sembani haina mahakna makha taki Wangang baloibada mahakna military ruler singi mayokta lepagi khudam ama oiraba khucha ahumna selu tauki thangji numita su security force singna Khongjang-changshin basingda nongmaina kapada leibak si khwaidigi chawba ani suba city Mandaleda mioi mari South Central Myanmar gi Payeda ani amasung Yangon gi Tontie da mioi ama sikhi Sikhiba mioi taret maki akupa marol sing tongan ba social media account singda photo ga loina na thagat naraki Security force singna kapada sikhiba migi asengba masing asi masidagi helamgadaba mali maramdi police na hakchang khara phajin khiba mali Myanmar gi matang the independent UN human rights expert Tom Andrews na sagol senumita haiki thajaba yaba report singda military na kha nongpok thangba leibak sida mikhal tawraga khanba Aung San Suu Kyi gi government lokthokhraba matung hojik phawda mioi humdra sikhiba gi khudam phangi mioi bagi mayokta crime chathaba hengalakpa gi khudam phangi official na taba amasung sikhiba mi gi masing section na khomjinba atei report singi matungina security force singna ku tawkhiba matamdagi hojik phawda mioi mawdra rom nongwina kaplaga hatkre hairi thangji numita nongwina kapada sikhiba duna Yangonda Khongjang-changshin bada hanba laikhide Numidang pung nipan gi curfew matungda mioi mayam Yangon da punki amasung kholau lauki naha mayam amana makhoina nungthin Khongjang hek sangshin balambi si thek amada numidang khongchat chatki Mandalay amasung atei mafam singda su numidang wakat khongchat chatki atopa paw mana Chhattisgarh da lambi da IED pokhai hanaba thorang tawbada soibadagi naksal ama sire Chhattisgarh gi Bijapur district ta security force ta target tawduna lambi da IED phumlaga pokhai hanaba honaringai da pokhai rakpada naksal ama sire haina senior police officer amana ngasi phongdokhre thogdo ngarang Mirtur police station gi manung chanba Bechapal Hurepal khungang da leiba lambi amada thokhibani Maoist ki West Bahasar division dagi lakpa rebel singaduna thabak adu sathanaba honakibani haina inspector general of police Bahasar range Sundaras P na haiki Hanba phangba pauda Maoist militia commander Sunil Padam adu gai thapara khungang maya da IED ama lambi da phumna ba honaringai da soibadagi paksan pokhai raktuna mahak sikre haina official aduna haiki state capital Raipur dagi kilometer samri rom lapna leiba mafam aduda thokiba bom pokhai bada leikidrama mi aduga loina rakhiba sing adudi mahak thadok laga senkhre haina mahak haiki paudu hek phangbaga police team ama mafam aduda changsinduna yengsinki amadi police na hakchang adu lokhalaga postmortem gi damak thakre haina mahang haiki Maoist ki Bairamgarh area committee da active oina thabak toramba padam asi IED pokhai hanaba phumbagi thabakta expert oiba kedaramani haina official aduna haiki haukiba tha amaro masida Maoist na thakpa langda masa matomta thujabagi thawong si handaki asina anirak subani haina police official aduna haiki
हौखिबा फेब्रुवारी 19 माओइस्ट की नॉर्थ बास्तर डिवीजन की डिविजनल कमिटी मेंबर सोमजी एलएस महादेवसु बास्तर डिवीजन की कांकर डिस्ट्रिक्ट आईडी फुमना बहोनरेंगी द सीखरे हैना महागना हाइकी अतोप पावमना यूरोप की लेबा कयादे एस्ट्राजेनेका की कोविड वैक्सीन सिजना बतोकले यूनाइटेड किंगडम की ऑक्सफोर्ड यूनिवर्सिटी अमसुंग एस्ट्राजेनेका ना खुसमनदुना पुथोकपा कोविड-19 लाइना ngakthoknaba वैक्सीन कापा मतमदा ई फमजिलगा मी सिबगी थौदोक कया थोकले हाइना सिंगनबदगी यूरोप त मखा ताना लेबा क्याना वैक्सीन असि खरा मखै नत्रगा मपुंग फाना सिनाबा तोखरे हाइरी डेनमार्क ता हेल्थ अथॉरिटी ना एस्ट्राजेनेका की वैक्सीन असि सिनाबगी थबक नुमित 13 नि लेबले हाइना लाउथोकी मसि ड्रग अथॉरिटी सिंगना नुंगनांगबा पोकपा हक्सांगदा यामना सोखनबा साइड इफेक्ट सिंग लैरे हाइना सिंगनबा पोकपेदगिनी अमदी नुमित 13 नि लेबलिबा असि सेक्शन थौरांगी दमक्तनी हाइना अथॉरिटी की वारोल अमदा हाइकी वैक्सीन कापलिबसी ई फमजिलकपगी पाउ कया लाकपा मसुंग मसागी चही हुंफु सुरबा नुपी अमा वैक्सीन कापलबा मतुंगदा ई फमजिलकपदगी सिबगी थौदोक थोखरबा मतुंगदनी हाइना डेनिश न्यूज एजेंसी रितजाउगी रिपोर्ट अमदा हाइकी यूरोपियन मेडिसिन्स एजेंसी EMA ना थादोखिबा वारोल अमदा डेनमार्क के हेल्थ अथॉरिटी ना लौरिबा फिरेबसी सेक्शन थौरांगी दमक्तनी अदुबु वैक्सीन असिना ई फमजिल हली हाइबगी खुदम अमतदी फंगदे हाइना फोंदोली ऑस्ट्रिया, इटली, बल्गेरिया, रोमानिया, एस्टोनिया, लिथुआनिया, लग्जेमबर्ग, लेटविया अमसुंग यूरोपियन यूनियन EU ददी याउदबा यूरोप की लेबाक नॉर्वे अमसुंग आइसलैंड सु ई फमजिनबगी रिपोर्ट सिंगा मरी लेनना एस्ट्राजेनेका की वैक्सीन सिजिनबा थिंखरे हारिबा केस सिंग असि यूरोपियन ड्रग रेगुलेटर सिंगना थिजिन हुमजिनबगी थबक चथरी बल्गेरिया की प्राइम मिनिस्टर बोइको बोरिबोसनसु EMA की माइकेदगी अइबा ओइना मयेक सेंगबा वाफम अमा खंगलक्त्रिबा फावबा वैक्सीन असि सिजिनबा लेबनबा ऑर्डर तौकी लेबाक असि हेल्थ अथॉरिटी ना फोंदोखिबा मतुंगिना लेबाक सिना एस्ट्राजेनेका की वैक्सीन डोज मिलियन 4.5 बुक तौखरे हाइरी यूनाइटेड किंगडम द मेडिसिन्स एंड द हेल्थ केयर प्रोडक्ट रेगुलेटरी एजेंसी ना थादरोखिबा वारोल अमगी मतुंगिना एस्ट्राजेनेका की कोविड-19 वैक्सीन ना ई फमजिल हली हाइरिबसी चपचाना खंदोकपा ngamde वैक्सीन कापथोकनबा हाइरकपा मतमदा मी सिंगना अदुमक कापथोकपियु हाइना अपील तौकी एस्ट्राजेनेका की वैक्सीन कापथोकपा मतमदा थ्रोम्बो एम्बोलिक हाइबदी ई फमजिनबा थौदोक थोई हाइरिबसी खोंगजंग-यांगसिनना येंगसिनबगी थबक चथरी वैक्सीन कापथोकलबा मीसिंगदा ई फमजिनबगी थौदोक थोकलिबसी अतै मीसिंगदा थोकपा चांगदगी करीमते हेनबा नते हाइना EMA ना हाइकी इटलीदसु मसागी चही 92 सुरबा सर्विसमैन अमा वैक्सीन कापथोकलबा मतुंगदा हार्ट अटैक तौदुना सीखी अमसुंग मसागी चही 50 सुरबा पुलिसमैन अमसु वैक्सीन कापलबा मतुंगदा सीखी।